Live thằng tara tara khăn này rồi quá. Competition tập đến tới thôi chứ. Ok. Dạ bạn. Hai bạn. Start. Có gì này? Rồi. Man khage. PGM di pam no wan. Mayam yade. Mapala yezuto. Hauna vije dum tawdore khoshin chu. Cái nó sao chứ sao cái này? Si mangal. Mayam haudo malabari yengo. Aina di yam hauna di thongjabani. Maninda wangwanga kadana. Nang sang mà đấy, ai không có gì sang gì chưa? Esi pamdrine number. Kaya ba hibo kinamba. Cái gì chưa học sinh? Học cái này. Nan thấy thế nào? Mira hibo. Cái thứ này. Mama sepura. Mày ăn mười bùng này có mà xí khủng thế chứ? Oi dan. Không chắc không chưa? Nâng chưa? Cho cái súp lô này cơ. Cái nó đông này nhé. Tara khăn thô. 나좀 따라해 한 대로는 가는 거. 그리고 쭈삐다 이제는 제가 One, 머리 mga teru 3, jadi 4, 5, 6, ipon maupun 7, 8, 9, 10. Nang handa ba? ano mo bukan ada. Tsaka mamatay ini. Live thằng tara tara khăn này rồi quá. Competition tập đến tới thôi chứ. Ok. Dạ ba. Hai ba. Hana hero. Start. Có gì nữa này? Rồi. Rồi bà. Ai mà chụp ra được không video đấy, thì chụp ra được. Kami di sana dia yang ingin harap mana? Nganu. Ay kaya tayo kami di sana dia harap kami apa? Nganu mama he han kare upar itu. Kutte nanda kare. Maning je, man jo kai ni phai kawan ma. Chụp ra được. Chụp cái gì không được.
ꯑꯗꯨ ꯌꯥꯗꯕꯗ ꯑꯗꯨꯝ ꯃꯔꯤ ꯄꯨꯔꯛꯆꯔꯦꯕ ꯑꯩ ꯑꯃꯈꯛꯇ ꯌꯥꯗꯦꯀꯣ ꯎꯝ ꯑꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯅꯦꯠ ꯂꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯔꯦ ꯑꯗꯩ ꯑꯃꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯌꯥꯝ ꯃꯤꯅꯒ ꯉꯥ ꯊꯣꯡ ꯆꯥꯏꯗꯤ ꯀꯩꯝ ꯀꯜꯂꯛꯇꯦꯕ ꯊꯔꯣꯏ ꯆꯥꯏꯗꯤ ꯀꯜꯂꯛꯑꯦ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯖꯕꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯔꯣꯏ ꯌꯥꯝ ꯆꯥꯏ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯁꯥꯒꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯊꯔꯣꯏꯁꯦ Ay, solo la mitad de los de la papa. Tomaban ꯊꯔꯣꯏ ꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏꯕꯗꯣ ꯑꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯐꯪꯕ ꯊꯔꯣꯏꯁꯤꯅ ꯑꯍꯥꯎꯕꯁꯨ ꯐꯪꯉꯦꯗꯅ ꯍꯥꯏꯗꯤ ꯕꯖꯥꯔꯗꯒꯤ ꯂꯩꯕꯁꯨ ꯅꯠꯇꯦꯕ ꯊꯔꯣꯏ ꯑꯄꯥꯕꯗꯣ ꯃꯅꯤꯡꯗ ꯃꯆꯥ ꯌꯥꯝ ꯆꯥꯎꯔ ꯀꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯆꯥꯎ Mo first time go na. Depois sa ako pa naman. Besi hava. ꯃꯌꯥꯝ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤ ꯌꯣꯡꯅ ꯁꯨꯝ ꯆꯥꯊꯣꯛꯈꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯕꯤꯁꯦ ꯈꯔꯁꯨ ꯃꯥꯅ ꯐꯛꯄ ꯍꯧꯔꯝꯃꯦ ꯂꯦꯟ ꯊꯠꯂꯒꯦ ꯁꯤ ꯌꯦꯡꯉꯨ ꯃꯅꯥ ꯈꯥꯛꯑꯣ ꯆꯣꯡꯈꯠꯄꯅꯦ ꯀꯣꯕꯤ ꯆꯣꯡꯈꯠꯄꯅꯦ ꯀꯌꯥ ꯂꯦꯟꯒꯦ ꯍꯥꯏꯅꯣ 시주제 카이지 마사기 의자로 시디 탓을 자기 버기니 이거 그야 랭게 하노 아니로 엄마 그거 진땅 된게 그만 가게 네 가자로 비지엠 디 밤에 와 lummi 하디 고비 분지 수만 짜오는 다지도 얘나 펀지디 짜오 해봐 레이데이 분니 해레 짜오 하디 레이주 마르트 아서 마사지 깐깐가 라오라가 호이네 만 짜오도 고비 분 수만 짜오 되잖아 পেটপা도 오이디 পেটপা주 오이도이 못도 파남 짜오 해봐 고비지 당시 띠럭이 럭션드로 짜야 로인테라 싸지라 싸로지라 나만 한기더라 짜도 이거 짜닝도 짜오는 거더라고 싸지야 저 나오기다 오니나 짜대비다 가면 신바지디 해꾸야 볼라 있더라 아니 이용 자석이도 쇼기 해 자토공 파이 아무는 뭐 야오래 마사 나도 ngông là thôi 나도 되지 봐. 이제 가면 심지 합선 사람이다. 깡초양 자능에 용이랑 우리 사토 그래 깡초이 자우리 막 꼬라 자야 건. 신웅다우롱기 셀라나 또 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗꯩ ꯀꯣꯕꯤ ꯑꯃ ꯂꯦꯟꯈꯤꯕꯗꯣ ꯑꯗꯣ ꯃꯥꯅ ꯁꯤꯡꯖꯨ ꯈꯔ ꯑꯃ ꯁꯨꯗꯣꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯦꯀ꯭ꯔꯣꯅꯤ ꯈꯔ ꯑꯃ ꯉꯧꯔꯦ ꯆꯉꯥꯡꯁꯤꯒ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯊꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯥꯁꯨ ꯊꯛꯇꯦꯕꯀꯣ ꯊꯑꯣꯏꯅ ꯑꯗꯣ ꯁꯨꯡꯊꯛ ꯊꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯊꯛꯄ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯊꯛꯑꯦ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅꯗꯤ ꯊꯛꯇꯦꯕ ꯑꯩꯁꯨ
ꯆꯥꯛ ꯀꯩꯁꯨ ꯊꯛꯇꯦ ꯁꯤꯂꯥꯁꯨ ꯃꯥꯁꯨ ꯀꯌꯥ ꯊꯛꯇꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯒꯨꯝꯕ ꯆꯨꯝꯕ ꯆꯥꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒ ꯁꯨꯃꯥꯏꯅ ꯁ꯭ꯅꯦꯛ ꯆꯥꯕꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯉꯥꯡꯒ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯅ ꯀꯣꯕꯤꯁꯦ ꯉꯁꯤ ꯑꯃ ꯂꯦꯟꯊꯠꯂꯦ ꯑꯃꯁꯨ ꯊꯪꯅꯕ ꯈꯔ ꯅꯦꯝꯕꯁꯦ ꯑꯁꯤꯁꯨ ꯂꯦꯟꯊꯠꯄ ꯌꯥꯔꯛꯑꯅꯤ ꯈꯤꯇꯪ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯀꯦ ꯇꯧꯔꯛꯑꯦ ꯇꯦꯡ 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 ꯃꯌꯥꯝ ꯌꯥꯗꯦ ꯃꯄꯥꯟ ꯂꯩꯔꯁꯨ ꯇꯨ ꯍꯧꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯀꯩꯅꯣ ꯆꯥꯛꯁꯨ ꯆꯥꯒꯦ ꯍꯥꯏꯔꯣ ꯁꯤ ꯃꯥꯡꯍꯜꯂꯒ ꯍꯣꯔꯦꯟ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯧꯖꯤꯛ ꯍꯥꯎꯅ ꯆꯥꯈꯤꯕ ꯐꯠꯇ꯭ꯔꯣ ꯐꯩ ꯐꯩ ꯑꯗꯩ ꯁꯤ ꯇꯨꯔꯤꯁꯦ ꯈꯣꯡꯒꯠꯂ ꯌꯨꯝꯒꯤ ꯆꯔꯥ ꯋꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯧꯔꯛꯏꯁꯦ ꯊꯥꯏꯅ ꯍꯩꯅꯕꯤꯁꯦ ꯇꯣꯛꯄ ꯌꯥꯗꯦꯕ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯁꯤꯂꯥ ꯇꯣꯠꯄ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯕꯤꯗꯨꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯊꯥꯕ ꯀꯣꯕꯤ ꯃꯁꯛꯇꯗꯤ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯀꯦꯖꯤ ꯑꯃꯗꯤ ꯇꯥꯔꯅꯤ ꯍꯥꯏꯗꯤ ꯀꯣꯕꯤ ꯑꯃꯃꯝꯗ ꯀꯦꯖꯤ ꯑꯃꯗꯩꯗꯤ ꯇꯥꯔꯔꯣꯏ ꯍꯥꯏꯗꯤ ꯀꯣꯕꯤ ꯂꯩꯗꯗꯤ ꯑꯗꯨꯈꯛꯅ ꯆꯥꯎꯗꯦ ꯃꯅꯥ ꯐꯟꯕꯗꯨꯗ ꯆꯥꯎꯕ ꯃꯥꯟꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯀꯩꯅꯣꯗꯗꯤ ꯀꯣꯕꯤ ꯐꯨꯟꯁꯤꯅ ꯃꯑꯣꯡ ꯃꯥꯟꯗ꯭ꯔꯒ ꯃꯁꯥ ꯇꯥꯁꯜꯂꯒ ꯂꯨꯝꯃꯦꯕꯀꯣ ꯑꯗꯨꯅ ꯀꯣꯕꯤ ꯐꯨꯟꯁꯤꯅ ꯍꯦꯜꯂꯦ ꯃꯆꯟꯗꯤ ꯁꯨꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯆꯟꯁꯦ ꯅꯪꯒꯤ ꯌꯥꯝ ꯀꯥ ꯁꯨꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯑꯩꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯕꯦꯁꯣꯟꯒꯨꯝꯕ ꯍꯥꯞꯇꯕ ꯃꯥꯜꯂꯦ ꯕꯦꯁꯣꯟ ꯍꯥꯞꯄꯦ ꯍꯥꯞꯄ꯭ꯔꯣ ꯑꯣ ꯊꯣꯏꯗꯤꯡ ꯑꯩ ꯍꯥꯞꯇꯦ ꯊꯣꯏꯗꯤꯡ ꯍꯥꯞꯇ꯭ꯔꯕ ꯑꯗꯨꯁꯨ ꯍꯥꯎꯅꯤ ꯀꯤꯡ ꯐꯤꯁꯔ ꯑꯃ ꯄꯥꯏ ꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯏꯅꯦ ꯉꯁꯥꯏꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯦ ꯀꯩ ꯄꯥꯏꯔꯦ ꯑꯌꯣ ꯄꯦꯟ ꯑꯩ ꯁꯥꯏ ꯃꯄꯥꯅ ꯃꯔꯣꯟ ꯑꯃ ꯇꯝꯕ ꯍꯩꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯆꯥꯕ ꯊꯛꯄꯗꯗꯤ ꯁꯨꯝ ꯋꯥ ꯉꯥꯡ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯔ ꯆꯥꯕ ꯑꯝꯇ ꯍꯧꯈꯤꯒꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ